lakle Inspector Ahan mamak to the inspector tayay tabiri basingu James Segurjam na taramnok chubagaloy na ikok nona kurumjari chahi mga hena chatharaglaba crime series Inspector tayay bus support to biri ba tabiri basingu hanhana thagachari Inspector tayay wari sing si malayam da tholi ba tonga ba crime wari sing asiga mari lena na miyam na mit na kong oine na bagidama putok chaban ngasigi tangkakta puduna laksari ba lising amo chanipan yangkai mapan suba tangkak Sata jariba inong noba tangkak panthoi kunthamathoi suba saru Inspector tayay series asi hauna lonchat thogolon chanakanglon pomna magyauraba series amakhang mamangi tangkakta adomna tabikre hospital da soktuna leriba panthoi ICU degi inthoroktuna special ward ta laikiram mahakpo yaiphabana senaram adubu rojina di yamna chakcharame tholiba thodos ki matang da police ki investigation arimba takhi adubu police na kisan unana numagidama khanaki amaromdana rojida mangkiba nongmai adu hanjine na bahaki amadi rojida muktuna wangangki pasidagi mahak langtak naduna lekhi wariyasgi makha angang jena kap tana mase chen chen tamai jidi loina chumidana nangna do mai tordi kraya duri ge haiwani teba sumna dangi tha hongal aishu khang tha hongi leinari ba mari asida ai ngasi phawdi aran ba kari muta to balaiti aduna nangi wani dana migi migeng haiba malai sidi hospital ni dana is kamdoni special ward ne na masida AC nungchi panana phaja kharaba ka sida bema nangsu ka sida leibadi nungai re ne thang na badi sohon bane haibabu nangi handaki thang khusokchi sohon ge yauna sohon ba mali da ha nangna seba tawgi ba singodo loina hanton ge na tawba mali ko inamse aidi janen wato ina leijage haibani yamung tona oi bema khon tapna nganga gane nau tharaga nungsi na nganga gane thamoi subana badu tawbirano lu dane nga sangna na bana lu thakira no inamse ai kari tawjo haibani inamse yare bema nungsi na ngangbi khangdre ne kari no tawri su boy ohe ta khoi da badri samayam chu loina udana sidani ne roji na hak lai tanga ta put pa chelak tam tum hore ina hore masid manak ta pham hore mit kami chana hore yeng na hore na tam mi se kamai to doino mi gai phaba nang bo itima na khale budi amla ai dinga si phawda adugumba amata chathagi balait khangdre dei bungo Nupana bu karino ne nupina tu sandana leiraga bu nupana maste karim yaude kari thaja dori gine khangdre da tawja sari se nanga mane ai dine pa da pakhale da sigi matang chi oksaladi ai khangjalaktre da tha humdo khara tension ba yaroidre mi pakhale mi si thabak chi dia ai yam pakhale ko tima na hari du bu karino ai na hari base aubaduni ne aubado nga china noina tawri thabak to da rojina laga tamabane aina laga thok yeng kan phamung ji nang na magi makhong ya ma ya do da phammerga amuk leirame do sida bu kana na chingna rui du no ha kana chingna rui du no tima gi wakhan do yam la ai tima da kari to haibano ai kari palago waso haibano traga aina kari khudam sangdam ihare bungo aina kashu wanganing nangna bu wakhal tarabdi kari imda kai adu bu tima na haisi nang lana logono nang kanano ha ipuroi bagi manau no pani nangi da makta ne khoina phana bu honariba ngangnariba mayamse tema ai sunga si phawdi tema khoi aduga ima khoina lebliba ningon singna lebliba stei ngasi phawdi kari mati yetabra khal o yet pudi yeti ye adubu ne ihungo huran ba dagi mi khangdaba sigumba lon chat dai basidi phongna mata nate dana lo na ngaktani dana tema wafam adubu soigani haibani da soirabadi hayeng ihe na tawragane hayeng loina kaina dana choptuna loina tokane ba tima aingonda de dugumba wakhal du khanbigan o khanbudi khandi e hayeng kari ora kada ge haibe wani ihe hairadina nupani dana ha adagi di thawdok tu thokraka na di somda kana no mangja doise roji so leire adagi asomda ne khoi yai magi kari maming ga sandhya rani aba gaino mai pema sandhya ge rani eduni ne yasang magi rani phajakraba thabak tawrabani do khoi sak phajarabani na muktana laigrabani
ꯑꯗꯨꯕꯨꯅꯦ ꯑꯩꯈꯣꯏ ꯔꯣꯖꯤꯅꯗꯤ ꯇꯥꯕꯗꯤ ꯅꯠꯇꯦ ꯔꯣꯖꯤꯁꯨ ꯐꯖꯩ ꯀꯩꯅꯣ ꯇꯤꯃ ꯇꯤꯃꯒꯤ ꯋꯥꯐꯝꯁꯤ ꯌꯥꯔꯦ ꯌꯥꯔꯦ ꯑꯩꯒꯤ ꯋꯥꯗꯤ ꯆꯦꯛꯁꯤꯟ ꯋꯥ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯪꯁꯨꯅꯦ ꯋꯥꯈꯟꯗꯣ ꯈꯔꯗꯤ ꯈꯜꯂꯨ ꯍꯩ ꯇꯥꯔꯤꯕ꯭ꯔꯥ ꯄꯥꯟꯊꯣꯏ 이놈씨 ꯅꯪꯁꯨꯅꯦ ꯅꯁꯥꯒꯤ ꯂꯩꯔꯤꯕ ꯕꯣꯔꯗꯔꯗꯨ ꯈꯔ ꯈꯪꯉꯨꯅꯦ ꯕꯣꯔꯗꯔꯗꯨ ꯂꯥꯟꯁꯜꯂꯗꯤ ꯏꯕꯦꯝꯃ ꯂꯥꯟ ꯊꯣꯛꯄꯅꯦ ꯂꯥꯟ ꯕꯣꯔꯗꯔꯁꯦ ꯐꯠ ꯂꯥꯟꯁꯜꯂꯨꯕꯗꯒꯤ ꯃꯅꯤꯄꯨꯔ ꯂꯥꯟ ꯊꯣꯛꯏꯁꯦ ꯀꯩꯅꯣ ꯕꯣꯔꯗꯔ ꯑꯁꯣꯝꯗꯒꯤ ꯂꯥꯟꯁꯜꯂꯛꯄ ꯃꯌꯥꯝꯗꯨ ꯂꯥꯟ ꯊꯣꯛꯏꯕꯅꯤ ꯑꯗꯨ ꯋꯥꯈꯟꯗꯣ ꯈꯔ ꯈꯜꯂꯣ 이태마 ꯈꯣꯏꯅ ꯊꯥꯖꯗ꯭ꯔꯒꯅ ꯄꯥꯟꯊꯣꯏꯒꯤ ꯁꯦꯕꯥꯁꯤ 이태마ꯅ ꯇꯧꯔꯁꯨ ꯌꯥꯏ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯅ ꯇꯧꯗ꯭ꯔꯕꯁꯨ ꯔꯣꯖꯤꯅ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯏꯗ ꯑꯗꯩꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯤ ꯂꯩꯅ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯗꯨꯗꯤ ꯑꯁꯣꯝꯗꯁꯨ ꯅꯈꯣꯏꯒꯤ ꯅꯇꯩꯃ ꯌꯥꯏꯃꯅ ꯈꯣꯛ ꯇꯧꯔꯒꯅꯦ ꯉꯥꯅꯨ ꯀꯪꯉꯥꯗꯧꯅ ꯇꯧꯔꯛꯀꯗꯣꯔꯤꯕꯅꯤꯗꯣ ꯑꯩ ꯂꯣꯏ ꯈꯪ 마수 마기 산데라니도 탐기 해락로이더라네 대마 어두요 펌도 오 파레 아이고 와디네 와칸도 무나 칼루 나사나네 보더도 란토거노 보더 란토디네 아까이버 소이드나 라카니 아이 마판데로 질레호리 아이 토게고 그리노 康드레 타오시 아이부노 원데 그리란 케기네 반토 야몽도 ꯑꯩꯗꯤ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯅꯠꯇꯦ ꯑꯩꯅ ꯅꯉꯣꯟꯗ ꯂꯥꯟꯈꯤꯕ ꯂꯩꯕ꯭ꯔꯥꯕ ꯌꯥꯝꯇꯣꯟ ꯑꯗꯨꯒꯨꯝꯕꯗꯤ ꯀꯔꯤꯁꯨ ꯑꯩꯁꯨ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯈꯜꯂꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯇꯧꯕꯗꯤ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯁꯤ ꯃꯥꯅꯤ ꯃꯁꯤ ꯃꯊꯪꯗ ꯏꯌꯥꯝꯕꯁꯤꯡ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯊꯕꯛ ꯑꯁꯤ ꯇꯧꯕꯒꯤ ꯋꯥꯅꯤ ꯌꯥꯝꯗꯣꯟ ꯑꯃꯁꯨ ꯁꯣꯏꯅꯗꯅꯕ ꯑꯩ ꯗꯣꯛꯇꯔꯗ ꯍꯥꯏꯅꯕꯤꯔꯒ ꯗꯤꯁꯆꯥꯔꯖ ꯇꯧꯕꯤꯔꯣ ꯍꯥꯏꯔꯁꯤꯔꯥ ꯑꯗꯨꯅ ꯀꯔꯤꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯑꯗꯨꯒ ꯆꯤꯡꯅꯔꯤꯕꯁꯤꯡ ꯑꯁꯤꯁꯨ ꯅꯁꯥ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯕꯨꯛꯇ ꯊꯥꯡꯅ ꯑꯅꯤꯔꯛ ꯊꯤꯟꯕꯗ ꯁꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯕꯨ ꯅꯠꯇꯦ ꯈꯔ ꯂꯩꯔꯒ ꯏꯟꯐꯦꯛꯁꯟ ꯊꯣꯛꯑꯒ ꯕꯦꯔꯥ ꯀꯥꯟꯅꯕ꯭ꯔꯣ ꯑꯩꯒꯤꯁꯦ ꯑꯩꯅ ꯄꯪꯉꯥꯏ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯖꯣꯟꯒꯤ ꯄꯨꯟꯁꯤ ꯀꯜꯂꯤꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯈꯪꯖꯅꯗꯕꯁꯨ ꯇꯧꯒꯅꯨ ꯌꯥꯝꯇꯣꯟ ꯏꯅꯝꯁꯤ ꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯃꯦꯗꯥꯝ ꯔꯣꯖꯤ ꯈꯣꯏꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯒꯤ ꯈꯜꯂꯒ ꯑꯩꯗꯤ ꯆꯨꯝꯅ ꯏꯆꯝ ꯆꯝꯅ ꯍꯥꯏꯖꯕꯅꯤ ꯌꯥꯔꯦ ꯃꯗꯨ ꯈꯟꯅꯤꯡꯕ ꯈꯟꯖꯅꯨ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯃꯠꯇ ꯆꯠꯊꯕ ꯅꯠꯇꯦ ꯋꯥꯐꯝ ꯑꯁꯤꯗ ꯀꯩꯁꯨ ꯈꯟꯅꯒꯨꯝꯁꯤꯗ ꯃꯇꯝ ꯈꯔꯗꯤ ꯈꯥꯡꯉꯁꯤ ꯗꯣꯛꯇꯔꯅ ꯆꯠꯂꯣ ꯍꯥꯏꯕ ꯃꯇꯝ ꯑꯗꯨꯗ ꯆꯠꯅꯕ ꯇꯧꯁꯤ ꯌꯥꯝꯇꯣꯟ ꯑꯩꯗꯤ ꯇꯥꯆꯧ ꯈꯣꯏ ꯇꯌꯥꯝ ꯃꯈꯣꯏꯗ ꯍꯥꯏꯔꯒ ꯌꯥꯔꯒꯗꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯒ ꯄꯥꯟꯊꯣꯏ ꯑꯩꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯂꯥꯎꯅꯔꯤꯕꯁꯤꯡ ꯑꯁꯤꯗ ꯇꯥꯔꯒ ꯅꯪꯁꯨ ꯅꯊꯋꯥꯏꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯑꯅꯥꯕ ꯐꯠꯇ꯭ꯔꯤꯉꯩꯗ ꯗꯤꯁꯆꯥꯔꯖ ꯇꯧꯔꯣꯏꯁꯤꯕꯨ ꯗꯣꯛꯇꯔꯅ ꯀꯃꯥꯏꯅ ꯌꯥꯔꯛꯀꯗꯣꯏꯅꯣ ꯇꯥꯆꯧ ꯈꯣꯏꯒ ꯁꯤꯗ ꯂꯩꯕ ꯁꯔꯖꯔꯤꯒꯤ ꯂꯩꯕ ꯗꯣꯛꯇꯔ ꯁꯨꯔꯁ ꯃꯈꯣꯏ ꯈꯪꯅꯕꯅꯤꯅ ꯌꯥꯃꯨꯇꯣꯡꯒꯤꯁꯨ ꯃꯇꯝ ꯁꯨꯗ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯜꯂꯤꯗꯨꯗꯤ ꯅꯪꯒꯤꯁꯤ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯈꯤ ꯃꯇꯝ ꯁꯨꯗꯅ ꯅꯪꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯃꯇꯧ ꯇꯝꯃꯒ ꯍꯜꯂꯁꯤ ꯁꯤꯅꯤꯅꯦ ꯌꯥꯃꯨꯇꯣꯟ ꯋꯥ ꯌꯥꯝꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝꯗ ꯍꯟꯕꯅ ꯃꯗꯨꯅ ꯐꯕ꯭ꯔꯥ ꯈꯜꯂꯤ ꯉꯥꯏꯈꯣꯗ ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯤꯕꯗꯨ ꯌꯦꯡꯈꯤꯁꯤ ꯑꯗꯨꯒꯅꯦ ꯀꯔꯤ ꯂꯩꯒꯦꯗꯨ ꯌꯦꯡꯁꯤ ꯍꯣꯏ ꯌꯥꯃꯨꯇꯣꯟ ꯑꯩꯈꯣꯏ ꯏꯇꯩꯃꯅ ꯃꯔꯣꯜ ꯑꯃ ꯉꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯃꯐꯝꯁꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂ ꯂꯩꯕꯁꯨ ꯅꯠꯇꯦ ꯊꯣꯡ ꯑꯁꯤ ꯉꯥꯁꯟꯕ ꯈꯛꯇꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯪꯉꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯪꯉꯤ ꯌꯥꯃꯨꯇꯣꯟ ꯀꯩꯗꯧꯔꯦ ꯄꯥꯟꯊꯣꯏ ꯋꯥꯐꯝꯁꯤ ꯃꯦꯗꯥꯝ ꯔꯣꯖꯤꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯌꯥꯃꯨꯇꯣꯟ ꯌꯥꯔꯒꯗꯤ ꯑꯩ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯍꯤꯞꯇꯨꯅ ꯂꯩꯖꯒꯦ ꯌꯥꯃꯨꯇꯣꯟꯁꯨ ꯃꯄꯥꯟꯗ 이놈씨 ꯈꯣꯏ ꯃꯈꯣꯏꯁꯨ ꯂꯩꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯈꯔ ꯂꯩꯕꯤꯔꯗꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯅꯥꯕ ꯁꯦꯟꯅꯕꯒꯤꯗꯃꯛꯇꯅꯦ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗꯇ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯃꯈꯣꯏ ꯃꯅꯥꯛꯇ ꯃꯈꯣꯏ ꯆꯪꯉꯨꯁꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯂꯩꯕꯒꯤ ꯋꯥꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝꯁꯦ ꯆꯪꯉ ꯂꯩꯕꯤ ꯑꯗꯨꯕꯨ ꯁꯤꯗꯩꯗ ꯆꯪꯉꯒ ꯐꯥꯎꯕ ꯂꯩꯅꯤꯡꯗ꯭ꯔꯀꯥꯟꯗ ꯐꯔꯦꯁꯦ ꯇꯣꯛꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯁꯦ ꯄꯦꯟꯊꯣꯛꯄꯕꯨ ꯅꯥꯏꯗ꯭ꯔꯕꯗꯤ ꯃꯥꯅ ꯈꯜꯂꯤꯕꯗꯨꯗ ꯑꯗꯨꯝ ꯆꯞ ꯌꯨꯡꯅ ꯂꯨꯞꯁꯜꯂꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯃꯗꯨꯗꯒꯤ ꯍꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯦ ꯑꯋꯥꯕꯅꯤ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯐꯕ ꯈꯟꯕ
징내리ꯕ네 하두나 미뽕 구디먹나 미 어머다 징내기 영 징내러버디네 아두 아끼바 펑나서 좀 징내바 야바잔 그리 하이게더브노 컴트 야레스 또시 노무니니디 좀 강하게 영스 당아이 파드나 독터나 하락벌기 모뚱이나 또르시 아두가 윰다 할라수 능 타북 수바 야가더버디네 파레 아이 마파나 무 토게고 호이 영도 아이 파창아칸 호이 그이노니 하이비리시 헤 셀 खरा पिरमने मिजे त हेक्तो उसित पिद्रबे वानी अदु योहाना तित ताखुदुम ने गोंदा यामना लाना लोगो माल ताखुदुम गिसु कानाजो अदुगा आइगिसु थबक तो पांथोना हाइबगी वान अदुबु थबक पांथोकपदना सेरान तुराने त पांथो पुनमक्से इना ताखुदुम द सिनरुबदगी अदुम सेरान तुरान तबक करि इनो मेदम ना हाइबिरिसि मेदम न कियन खंगलो अरे कियन खंगले अदुगा मतुंग मु नबी लंगांग गांग थादे कियन खंगले अदुगा याइफबना मरक्तुदे सट लाउम फौजलगा खना चैनबगी थौदोक तोकचनबिरे अदुदि याइफबना मखोय मसक खंगौरे पुना चैनरमनिना अदगिदि खर लेरगा याइफबना मु मोय मसक उरेन तो मथंग थोलकप थौदोकतुदगी मु सोकपा नाबा पनबा येकपा नते थबकसिंग अदुबु आइखोयना तौजगेना वानोंगिब्रो मेडमना खुदु तौबियो हाइबा नत्रने ताखोयदो अदु ओरबसु पुनमक्सिंग अदु अमता माइ पाक्ति अइना हाइबना मा किहल्लो हाइबना अमदा फुरकपने याइफबदा अदुगा मुक्सु अंगांग अदु फाजलगा किहल्लो हारगा अमुक्सु नथि ताखोयदुमना तैदुबु कइनोबा ताखोयदुमना तौबिरिदु कइनो एरा मेडम वागी वा चोंगाना सिदा अदुगुम्बा मोंगदो तौसलकनुदा अइनाने चिनजे फटना कांगो मतमदा मेडम पुंगलोय लोइगने हारिबसिनि फारेदि ताखोदा अइ चलुखि मेडम चटपदि हेदि याइरोइ मेडमना आइगी मांगन केबा नोंमै अदुगा अंगांसिंगी पिगदब खरसा फरसा वालिसिंगदुदि कमदौबि याबनो अदुदि थबक ओइना पांथोकबो फैदा अदुना थतादि मेडम अइना कांथोरादि मेडम इमुंगदो पुंगसाइ साइनिदा मेडम कानादा बवानिदा ऐसले फरे मेडम ने याद्रबनिना ने आई खोइदुम मारिसिनिको खोइदुम उसित थौइदबा अइने खजिक्तंग हाइदोकपदा लोइगदबसिबो करिसु कानादबा कानाते पुलिसता फोन तौरगा लोइना ताकथोके अदुगा खंगदबनि चले फोन चले हाइदोगा फगदबनि अदुगा थबकसे इराइ लाइने त थोकदबनि पाइदेने सिसु हेलो पुलिस स्टेशन हाबियो सिबु इंस्पेक्टर लेबिब्रो लेय करी मतांग ओइबिरम आइसे अरोंबो वाफम ता हाइगदबनि वाफम से सारगो ओइना ओ पाइनजगे सर सेमदो पाइबियो कना सर नुपी म लाइन दले ओ हेलो सर आई वाफम ममता सोंकरा आई कनानो हाइबदु आई हाइजररो वारो बिबियाति अइना तमगदरिबा पाउसिसु नुपी मेना तमी हाइबदि हाइबिगन हौजी याइफबगी इमुंगदा थोलिबा थोदो वाथो पुनमक्सिंगसे मसिगी खुजिन थोरांग खोइदुम हारिबा मिदुना माना तोबो ngaktani खोइदुमना तोय हाइबदि सोमदा करी प्रूफ लेगे प्रूफ लेबा लेतबा आई मतम चाना नोंमा लोइना ताक्सगी आई कनानो हाइबदि थिबिरकन पुनमक्सिंगसे खोइदुमना लोइना थोनमा ngaktani पांथोइदि केनबसु मानन अदुगा लंबिदि मी एनी थाथोगा पांथोइबि केनबसु मानन अंगांगी मखोरी मेखाइबदसु मानो ओइगदोरिबन करिनो हाइसिबो पुनमक्सिंगसि माना ngaktani अदुगा याइफबगी मयामगी मोते याइफबदो फुरकिबदसु मांगनन अदुगा अमुकना पांथोइगा जोनगा मखोइ ओहुम चटखिब खोंचत याइफबदा थाना थिलकबदा पांथोइदे पानखिबदसु ताखोइदुमना तौबन करिनो न हारिसिबो वाफमसि आई मतम चाना नोमा प्रूफ एविडेंस लोइन उचगी सरखोइना तौफम थोक थबसिंग तौबियो महाक हौजिगुजि लेफम आई लोइना खांग महाके लेफम द चटपिरगा महापु फाबियो अदुगा वाफमसे पुंलोइ लोइसनबा यागन ओ मदुगी एविडेंस सोमदा चपचाना लेरे हेबा आई मतम चाना आई सोइदना आई उचरकनी फरे अदुदि आई लोकेशन थाजरके मागे लेफम दुदा हौजिगुजि चटपिरो महाकी मीसिंग अदुगा पुन्ना मफम अदुदा लेरबनी महापु फाजनबिरो आई लोकेशन आई थाजरगे ओ
ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯁꯤ ꯂꯥꯜꯂꯝꯂꯕꯗꯤ ꯃꯦꯗꯥꯝ ꯃꯗꯨ ꯑꯐꯕꯗꯤ ꯑꯣꯏꯔꯣꯏ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯃꯤꯅꯝꯖꯔꯣꯏ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯥꯏꯖꯔꯛꯂꯤꯕꯁꯤ ꯑꯩ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯣꯀꯦꯁꯟ ꯊꯥꯖꯈ꯭ꯔꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄꯤꯔꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯈꯪꯅꯤꯗꯅ ꯁꯤꯗꯒꯤꯗꯤ ꯅꯍꯥꯛ ꯄꯨꯂꯤꯁꯅ ꯐꯥꯔꯅꯤꯗꯅ ꯍꯣꯏ ꯅꯪ ꯑꯁꯦꯡꯕ ꯋꯥꯐꯝꯁꯤꯡꯗꯣ ꯂꯣꯏꯅ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯥꯏꯐꯕꯒꯤ ꯏꯃꯨꯡꯗꯁꯨ ꯌꯥꯝꯅ ꯑꯣꯜꯂꯤꯕꯁꯦ ꯁꯥꯔꯅ ꯑꯩꯕꯨ ꯐꯥꯕꯤꯔꯤꯁꯤ ꯀꯅꯥꯅ ꯍꯥꯏꯔꯛꯄꯗꯒꯤꯅꯣ ꯅꯠꯇꯦ ꯁꯥꯔ ꯋꯥꯐꯝꯁꯤ ꯀꯅꯥꯒꯨꯝꯕꯅ ꯇꯥꯛꯁꯟꯕ ꯃꯥꯟꯕ꯭ꯔꯥ ꯑꯗꯨꯕꯨ ꯁꯥꯔ ꯊꯕꯛꯁꯤꯡꯗꯣ ꯑꯩꯅ ꯄꯥꯡꯊꯣꯛꯑꯔꯗꯤ ꯋꯤꯠꯅꯦꯁ ꯀꯥꯏ ꯂꯩꯒꯦ evidence ꯀꯥꯏ ꯂꯩꯒꯦ ꯍꯣꯏ evidence ꯂꯣꯏꯅ ꯄꯨꯊꯣꯔꯛꯀꯅꯤ ꯅꯪꯒꯤ ꯄꯥꯎ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯖꯅ ꯈꯪꯂꯕꯅꯤ ꯅꯪꯕꯨ ꯐꯥꯔꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯅꯪꯒꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯕꯅꯤ ꯍꯥꯏꯌꯨ ꯊꯕꯛ ꯑꯁꯤ ꯀꯅꯥꯒꯤ ꯄ꯭ꯂꯥꯟꯅꯣ ꯀꯅꯥꯒꯤ ꯃꯈꯥꯗ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯕꯅꯣ ꯍꯥꯏꯌꯨ ꯍꯥꯏꯌꯨꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯆꯩ ꯆꯥꯒꯅꯤ ꯍꯥꯏꯌꯨ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯇꯧꯕꯅꯣ ꯍꯥꯏꯕ ꯁꯥꯔ ꯈꯪꯕꯤꯅꯤꯡꯕ꯭ꯔꯥ ꯍꯣꯏ ꯃꯗꯨ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ ꯑꯩ ꯍꯥꯏꯖꯒꯦ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ ꯍꯥꯏꯌꯨ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯁꯥꯔ ꯑꯩꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯁꯥꯔꯅ ꯊꯥꯖꯕꯗꯤ ꯑꯗꯨꯝ ꯋꯥꯠꯀꯅꯤ ꯑꯗꯨꯕꯨ ꯁꯥꯔ ꯃꯁꯤ ꯄꯨꯝꯅꯃꯛ ꯌꯥꯊꯪ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯜ ꯈꯔꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯇꯧꯖꯈꯤꯕ ꯉꯥꯛꯇ ꯃꯍꯥꯛ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯌꯥꯏꯐꯕꯒ ꯌꯥꯝꯅ ꯅꯛꯅ ꯂꯩꯃꯤꯟꯅꯔꯤꯕ ꯌꯥꯏꯐꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯧ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯤꯕ ꯔꯣꯖꯤꯅꯤ ꯀꯔꯤ ꯍꯥꯏꯕ ꯔꯣꯖꯤꯅꯤ ꯍꯥꯏꯕ ꯃꯗꯨꯒꯤ ꯈꯨꯗꯝ ꯆꯞ ꯆꯥꯅ ꯂꯩꯖꯩ ꯑꯩ ꯁꯣꯏꯗꯅ ꯄꯤꯖꯒꯅꯤ ꯅꯠꯇꯦ ꯑꯩ ꯅꯠꯇꯦ ꯑꯩ ꯅꯠꯇꯦ ꯑꯩ ꯅꯠꯇꯦ ꯑꯩ ꯅꯠꯇꯦ ꯑꯩ ꯅꯠꯇꯦ ꯑꯩ ꯅꯠꯇꯦ ꯍꯦ 이베마 ꯀꯔꯤ ꯇꯧꯔꯦ ꯍꯥ ꯀꯔꯤ ꯇꯧꯔꯦ 이마기 이베마 로지 ꯀꯔꯤ ꯇꯧꯔꯦ ꯍꯥ ꯀꯔꯤ ꯇꯧꯔꯒꯦ 이마 ꯑꯩ ꯅꯠꯇꯦ ꯑꯩꯅ ꯁꯤꯟꯕ ꯅꯠꯇꯦ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯟꯕ ꯅꯠꯇꯦ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯑꯩꯅ ꯁꯤꯟꯕ ꯅꯠꯇꯦ ꯍꯥꯏꯔꯤꯁꯤꯕꯣ ꯀꯔꯤꯅꯣ ꯈꯣꯏꯗꯣꯝ ꯀꯩꯅꯣ ꯈꯣꯏꯗꯣꯝ ꯍꯥꯏꯁꯤꯅ ꯀꯔꯤꯅꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯍꯥ ꯅꯃꯪꯗ ꯀꯔꯤ ꯇꯧꯔꯒꯦ ꯈꯣꯏꯗꯣꯝꯅ ꯅꯉꯣꯟꯗ ꯀꯤꯍꯜꯂꯛꯏꯔꯣ ꯏꯃꯥ ꯑꯩ ꯃꯪꯗ ꯑꯀꯤꯕ ꯃꯀꯨꯃꯪ ꯍꯥꯏꯕꯗꯨꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯍꯦꯛ ꯈꯪꯗꯦꯗꯀꯣ ꯏꯃꯨꯡ ꯑꯃꯒꯤ ꯃꯧ ꯑꯣꯏꯅꯅꯕꯅꯤ ꯍꯥꯏꯗꯅ ꯏꯕꯣꯜꯅ ꯍꯣꯠꯅꯔꯤꯕ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗ ꯋꯥꯖꯗꯅ ꯇꯧꯔꯤꯕ ꯃꯤꯅꯗꯤ ꯀꯔꯤꯁꯨ ꯈꯪꯕꯤꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯏꯄꯥꯅ ꯍꯥꯏꯒꯗꯕꯗꯤ ꯀꯥꯟꯅꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯪꯕ ꯇꯣꯛꯎꯅꯦ ꯅꯁꯥ ꯁꯣꯛꯅꯅꯕꯅꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ ꯐꯟ ꯆꯣꯡꯈꯠꯇꯅ ꯅꯪ ꯀꯔꯤꯅꯣ ꯃꯤ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯄꯥꯕꯨꯡ ꯃꯪꯗ ꯁꯨꯝ ꯑꯀꯤꯕ ꯑꯃ ꯃꯪ ꯍꯥꯏꯕꯁꯦ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯀꯌꯥꯁꯨ ꯆꯥꯅꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯃꯪ ꯍꯥꯏꯕꯁꯤ ꯑꯣꯏꯔꯣꯏꯗꯧꯕ ꯊꯨꯡꯑꯣꯏꯗꯧꯕ ꯄꯨꯟꯁꯤꯗ ꯐꯪꯁꯨ ꯐꯪꯂꯔꯣꯏꯗꯧꯕ ꯀꯌꯥꯁꯨ ꯃꯪꯗꯗꯤ ꯐꯪꯕ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕు ꯃꯪꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯨꯝꯕ ꯍꯦꯛꯇ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯪꯗ ꯊꯣꯛꯂꯝꯕ ꯊꯧꯗꯣꯛꯁꯦ ꯈꯖꯤꯛ ꯆꯥꯅꯕꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯄꯥꯕꯨꯡ ꯑꯗꯨꯗꯤ ꯃꯪꯗ ꯊꯣꯛꯂꯝꯕ ꯊꯧꯗꯣꯛ ꯑꯗꯨ ꯀꯔꯤꯅꯣꯅꯤ ꯃꯪꯗ ꯊꯣꯛꯏꯕꯣ ꯑꯩꯈꯣꯏꯗꯁꯨ ꯁꯤꯌꯔ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯅꯍꯥꯛꯅ ꯑꯩꯈꯣꯏꯗ ꯍꯥꯏꯅꯤꯡꯗꯕꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣꯅꯦ ꯄꯥꯕꯨꯡ ꯍꯥꯏꯅꯤꯡꯗꯕ ꯅꯠꯇꯦ ꯄꯥꯕꯨꯡ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯕꯥꯛ ꯂꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯍꯥꯏꯗꯅ ꯍꯧꯖꯤꯛꯁꯨ ꯃꯃꯤꯡ ꯆꯠꯂꯤꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯁꯝꯈꯥ ꯁꯅꯥꯖꯥꯎꯕꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯅꯔꯝꯃꯅꯤ ꯃꯅꯥꯎꯅꯨꯕ ꯁꯝꯈꯥ ꯄꯀꯥꯁꯅꯥ ꯍꯧꯖꯤꯛꯁꯨ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯃꯤ ꯑꯣꯏꯔꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣꯗꯤ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯃꯆꯥ ꯑꯅꯤ ꯂꯩ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯃꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯅꯪꯗꯤ ꯃꯈꯣꯏ ꯑꯁꯣꯝꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯅ ꯈꯪꯕ꯭ꯔꯅꯦ ꯄꯥꯕꯨꯡ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯁꯨꯝ ꯇꯥꯕꯅꯤ ꯏꯃꯨꯡ ꯑꯅꯤꯗꯨ ꯌꯦꯡꯊꯤꯅꯩ ꯅꯨꯡꯁꯤꯅꯗꯦ ꯏꯕꯣꯜꯅ ꯇꯝꯕꯗꯒꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯂꯧꯁꯤꯡ ꯃꯄꯥ ꯍꯥꯛꯇꯛꯇ ꯂꯩꯔꯝꯕꯁꯤꯡ ꯃꯆꯤꯟ ꯃꯅꯥꯎ ꯌꯦꯟꯅꯐꯝ ꯊꯣꯛꯄ ꯌꯦꯟꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕ ꯁꯅꯥꯖꯥꯎꯕꯅ ꯂꯨꯍꯣꯡꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕꯅꯤꯅ ꯂꯟ ꯊꯨꯝ ꯁꯤꯖꯤꯟꯅꯕ ꯍꯧꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅꯅꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯦꯟꯊꯣꯛ ꯂꯩꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯄꯀꯥꯁꯅꯥꯅ ꯑꯃꯨꯛ ꯀꯣꯟꯅ ꯃꯌꯨꯝ ꯄꯥꯟꯕꯅꯤꯅ
ꯂꯟꯊꯨꯝ ꯌꯦꯟꯅꯕ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯟꯅꯗꯦ ꯃꯌꯥꯝꯕꯅ ꯇꯥꯟꯕꯅ ꯃꯌꯥꯝꯕꯒꯤ ꯑꯣꯏ ꯍꯥꯏꯗꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯗꯕꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯧꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯄꯥꯕꯨꯡ ꯑꯗꯨꯁꯨ ꯑꯩ ꯈꯪꯉꯤ ꯏꯆꯥꯗꯤ ꯃꯈꯣꯏ ꯑꯁꯣꯝꯗ ꯆꯠꯂꯒ ꯏꯃꯨꯡ ꯑꯅꯤꯃꯛꯀꯤ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯈꯪꯕꯣꯔꯦꯅꯦ ꯅꯠꯇꯦ ꯅꯪꯕꯨ ꯃꯈꯣꯏ ꯑꯁꯣꯝꯒꯤ ꯃꯤꯒ ꯈꯪꯅꯕ꯭ꯔꯅꯦ ꯅꯪꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯄꯥꯕꯨꯡ ꯑꯩ ꯑꯗꯨꯗꯤ ꯈꯪꯅꯗꯦ ꯏꯃꯨꯡ ꯑꯅꯤ ꯊꯥꯡ ꯁꯠꯅꯔꯒ ꯊꯥꯡ ꯄꯥꯏꯅꯔꯒ ꯑꯩꯅ ꯀꯔꯝꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯑꯗꯨ ꯀꯔꯤꯅꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯕꯗ ꯈꯣꯏꯗꯨꯝꯒ ꯑꯅꯤ ꯌꯥꯎꯔꯤꯗꯨꯅ ꯀꯝꯗꯧꯕ ꯃꯪꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯤꯍꯟꯕ ꯑꯩꯉꯣꯟꯗ ꯀꯤꯕꯗꯨ ꯃꯥ ꯌꯥꯎꯏ ꯍꯥꯏꯗꯅ ꯑꯣ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯆꯥꯗ ꯀꯤꯍꯟꯕꯗꯨ ꯈꯣꯏꯗꯨꯝ ꯌꯥꯎꯏ ꯍꯥꯏꯔꯤꯕ꯭ꯔꯣ ꯄꯥꯕꯨꯡ ꯃꯪꯗ ꯁꯨꯝ ꯌꯥꯎꯔꯝꯃꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯨ ꯈꯛꯇꯅꯤ ꯑꯁꯦꯡꯕꯗꯤ ꯑꯩꯅ ꯈꯪꯕ ꯅꯠꯇꯦ ꯌꯦꯡꯉꯣ ꯄꯨꯂꯤꯁꯅ ꯊꯤꯒꯠꯂꯤꯕꯅꯤ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯂꯥꯡꯐꯥꯡ ꯀꯥꯔꯟ ꯇꯨꯔꯟ ꯍꯥꯏꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯐꯠꯇꯕ ꯃꯤꯅꯤ ꯑꯍꯤꯡ ꯑꯃꯗ ꯃꯈꯨꯠꯇ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯌꯨꯝ ꯑꯁꯤ ꯆꯪꯉꯒ ꯍꯦꯛ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯐꯔꯛ ꯇꯥꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯁꯤꯟꯅꯗꯕ ꯉꯥꯡꯅꯗꯕꯅ ꯍꯦꯟꯅ ꯐꯩ ꯃꯤꯅ ꯌꯥꯅꯗ꯭ꯔꯦ ꯍꯥꯏꯗꯅꯅꯦ ꯏꯟꯊꯣꯛꯇꯨꯅ ꯂꯩꯕꯗꯨꯗ ꯑꯩꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯃꯗꯨ ꯊꯧꯅꯥ ꯐꯔꯨ ꯌꯥꯄꯣꯟꯇꯦꯅꯤ ꯃꯤꯅ ꯌꯥꯅꯗꯦ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯨ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯣꯏꯅꯕ ꯃꯇꯝꯗ ꯃꯤꯋꯥ ꯇꯥꯒꯅꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯅꯤ ꯃꯍꯥꯛꯇꯤ ꯀꯔꯤꯃꯇ ꯃꯤꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕꯅꯤ ꯂꯣꯏꯅꯔꯨꯅꯨ ꯍꯥꯏꯕꯗ ꯑꯩꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯕ ꯉꯝꯃꯤ ꯂꯣꯏꯅꯔꯨꯔꯒ ꯑꯋꯥꯕꯗ ꯁꯥꯊꯥꯕ ꯌꯥꯎꯔꯤꯕꯅꯤꯅꯦ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯃꯁꯥꯒꯤ ꯃꯄꯣꯛꯇ ꯄꯣꯛꯄꯗ ꯏꯒꯤ ꯅꯣꯡ ꯇꯥꯔꯕ ꯃꯤ ꯄꯣꯛꯄꯗ ꯂꯝꯍꯨꯏ ꯀꯞꯄ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯃꯀꯣꯟꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯄꯥꯏꯊꯣꯛꯄ ꯑꯇꯤꯌꯥ ꯊꯛꯇꯅ ꯑꯃꯪꯕ ꯅꯣꯡ ꯈꯥꯛꯑꯒ ꯏꯒꯤ ꯅꯣꯡ ꯆꯨꯏ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯄꯣꯛꯄꯗ ꯑꯗꯨꯛ ꯇꯝꯊꯤꯔꯗꯨꯅꯗꯤ ꯃꯍꯥꯛꯅ ꯃꯤ ꯑꯣꯏꯔꯛꯄ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤ ꯇꯧꯅꯤ ꯂꯩꯈꯥ ꯇꯥꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯑꯣꯏꯔꯣꯏ ꯃꯍꯥꯛ ꯃꯁꯥ ꯈꯛꯀꯤ ꯈꯜꯂꯛꯀꯅꯤ ꯃꯍꯥꯛ ꯃꯁꯥ ꯈꯛꯀꯤ ꯑꯣꯏꯖꯕ ꯊꯤꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯏꯄꯥꯅ ꯅꯪꯒ ꯑꯩꯒ ꯂꯥꯞꯅꯅ ꯂꯩꯈꯤꯕꯁꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯐꯪꯉꯛꯈꯤꯗ꯭ꯔꯕꯅꯤ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯅꯤꯗꯣ ꯍꯥꯏꯗꯨꯅ ꯀ꯭ꯂꯥꯁ 5-6ꯇꯒꯤ ꯅꯪꯒꯤ ꯍꯣꯠꯅꯈꯤꯕꯗꯨꯅ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯦ ꯈꯜꯂꯕꯁꯨ ꯅꯪꯒ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯍꯧꯗꯕ ꯅꯃꯥꯒ ꯅꯍꯥꯛꯀ ꯂꯩꯃꯤꯟꯅꯍꯧꯗꯕꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯀꯩꯅꯣ ꯄꯥꯕꯨꯡ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ ꯑꯩ ꯏꯍꯩꯁꯤꯡ ꯇꯝꯗꯨꯅ ꯑꯩꯁꯨ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯂꯣꯏꯗꯨꯅ ꯄꯥꯕꯨꯡ ꯈꯣꯏꯅ ꯄꯥꯝꯕ ꯂꯝꯕꯤꯗ ꯑꯩꯁꯨ ꯆꯠꯆꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯑꯩꯕꯨ ꯀꯔꯤꯃꯠꯇ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯍꯩ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯏꯄꯥꯅ ꯁꯨꯝ ꯈꯟꯖꯕꯅꯤ ꯃꯤꯑꯣꯏꯕꯅ ꯍꯧꯔꯛꯐꯝ ꯀꯥꯎꯕ ꯍꯧꯅꯗꯦꯅꯦ ꯍꯧꯔꯛꯐꯝ ꯀꯥꯎꯔꯗꯤ ꯃꯤꯑꯣꯏꯕ ꯂꯣꯏꯔꯦ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯌꯥꯔꯦ ꯀꯩꯗꯧꯕꯒꯦ ꯑꯉꯥꯡꯁꯤꯒꯗꯅꯦ ꯄꯥꯈꯠꯇꯅ ꯂꯩꯔꯤꯉꯩꯁꯤꯗ ꯑꯀꯤꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯖꯜꯂꯤ ꯁꯦ ꯊꯦꯡꯉꯕꯅꯤꯁꯦ ꯂꯥꯛꯑꯣ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯑꯩꯁꯨ ꯅꯪꯒ ꯇꯨꯃꯤꯟꯅꯁꯤꯔꯥ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯩꯁꯤꯔꯥ ꯌꯥꯅꯤꯃ ꯑꯩ ꯏꯊꯟꯗ ꯇꯨꯝꯖꯒꯦ ꯑꯩ ꯅꯥꯏꯇꯣꯝ ꯂꯩꯖꯒꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯔꯤꯕ ꯌꯦꯡꯉꯨ ꯃꯍꯩ ꯃꯁꯤꯡꯁꯨ ꯍꯩꯔꯤꯕ ꯅꯪꯅ ꯅꯤꯡꯕ ꯈꯔ ꯊꯨꯡꯗꯕꯒꯤꯗꯃꯛ ꯅꯣꯡꯉꯥꯟꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯅꯃꯥꯏꯗꯨ ꯁꯣꯛꯇꯅ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯑꯩꯅ ꯑꯍꯥꯟꯕ ꯅꯨꯡꯁꯤꯈꯤꯕ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯍꯥꯏꯕꯗꯨꯅ ꯃꯔꯨꯑꯣꯏꯔꯕꯅꯤ ꯈꯟꯗꯅ ꯁꯤꯕ ꯅꯥꯕ ꯈꯪꯗꯅꯅꯦ ꯂꯨꯞꯄꯦ ꯍꯥꯏꯕꯗꯨꯅꯤ ꯍꯌꯦꯡ ꯆꯍꯤꯗꯣ ꯈꯔ ꯍꯦꯟꯖꯜꯂꯛꯂꯕ ꯃꯇꯝ ꯅꯁꯥꯅ ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯊꯦꯡꯕꯨ ꯊꯦꯡꯂꯣ ꯉꯟꯕꯨ ꯉꯜꯂꯣ ꯊꯃꯣꯏꯒꯤ ꯃꯔꯤꯗꯨꯒꯅꯤ ꯃꯔꯤ ꯂꯩꯅꯕ ꯅꯪꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯏꯀꯥꯏ ꯈꯨꯝꯅꯒꯗꯧꯔꯤꯕ ꯑꯗꯨꯒꯅꯦ ꯅꯪꯅꯁꯨ ꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏ ꯑꯗꯨꯗꯅ ꯍꯌꯦꯡ ꯇꯨꯡ ꯀꯣꯏꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕꯅꯤꯅꯦ ꯑꯩꯅꯁꯨ ꯃꯥꯕꯨ ꯃꯁꯛ ꯈꯪꯕ ꯃꯥꯅꯁꯨ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ ꯈꯖꯤꯛꯇꯪ ꯍꯦꯛ ꯆꯦꯟꯅꯔꯕꯗꯤꯅꯦ ꯅꯨꯡꯁꯤꯕꯅ ꯌꯥꯄꯣꯟꯇꯦ ꯃꯥ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯗꯤ ꯑꯩ ꯀꯅꯥꯗꯁꯨ ꯄꯤꯕ ꯉꯝꯃꯣꯏ ꯏꯃꯥ ꯑꯩ ꯐꯪꯗ꯭ꯔꯕꯗꯤ ꯑꯩ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯏ ꯍꯩ ꯑꯗꯨꯝꯅ ꯉꯥꯡꯒꯅꯨꯅꯦ ꯅꯪ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯍꯩ ꯅꯁꯤꯡ ꯍꯩꯔꯕꯅꯤ ꯅꯁꯥꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯄ ꯉꯝꯖꯔꯕ ꯑꯩ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩ ꯃꯃꯥ ꯑꯃꯨꯛꯇ ꯊꯦꯝꯃꯨ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯨꯔꯒꯦ ꯏꯆꯥ ꯅꯪ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯅꯪ ꯑꯩꯈꯣꯏꯒꯤꯗꯤ ꯊꯋꯥꯏꯅꯤꯀꯣ ꯍꯩ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯋꯥꯈꯜ ꯇꯥꯎꯀꯣ ꯑꯩꯁꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨꯅꯦ ꯑꯩꯉꯣꯟꯗꯒꯤ ꯑꯩꯅ ꯈꯣꯏꯗꯥꯖꯕ ꯑꯩꯅ ꯂꯨꯅ ꯊꯝꯖꯕ ꯄꯣꯠ ꯑꯃꯈꯛ ꯃꯤꯅ ꯃꯨꯟꯈꯤꯕꯗꯧꯅ ꯇꯧꯏ
ꯃꯤꯅ ꯄꯥꯏꯁꯤꯟꯈꯤꯕꯒꯨꯝ ꯂꯣꯠꯁꯤꯟꯈꯤꯕꯒꯨꯝ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯅꯪꯁꯨ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯕ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯡꯉꯣꯜ ꯑꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯃꯥꯗꯨꯅꯁꯨ ꯊꯕꯛ ꯑꯗꯨ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯅꯦ ꯁꯤꯜꯂꯤꯕꯅꯤ ꯃꯥ ꯈꯪꯗ꯭ꯔꯦ ꯅꯪꯅ ꯅꯣꯡꯉꯥꯟꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯃꯤ ꯃꯌꯨꯝꯗ ꯁꯪꯗꯨꯅ ꯂꯩꯔꯤꯕꯅꯤꯗꯣ ꯃꯗꯨꯒ ꯅꯪꯅꯅꯦ 아다 ꯅꯪꯅ ꯊꯦꯡꯅꯔꯛꯄ ꯅꯪꯅ 우ꯔꯛꯄ ꯃꯌꯥꯝꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯑꯒ ꯅꯪꯅ ꯄꯤꯁꯨꯝ ꯁꯣꯛꯑ ꯂꯩꯔꯗꯣꯏꯅꯦꯕ ꯍꯩ ꯊꯦꯡꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯇꯨꯝꯊꯅꯕ ꯇꯧꯔꯣ ꯁꯦ ꯀꯥꯈꯠꯂꯣꯁꯦ ꯅꯥꯐꯤꯁꯦ ꯁꯦ ꯑꯩ ꯐꯝꯁꯦ ꯑꯝꯇ ꯁꯦꯝꯕꯤꯒꯦꯕ ꯌꯥꯔꯅꯤ ꯃꯥ ꯑꯩ ꯐꯩꯖꯨꯞ ꯑꯝꯇ ꯁꯨꯞꯄꯣꯏ ꯑꯩ ꯐꯩꯖꯨꯞ ꯁꯨꯞꯅꯤꯡꯗꯦ ꯐꯩꯖꯨꯞꯇꯣ ꯁꯨꯞꯇ꯭ꯔꯗꯤ ꯆꯥꯕ ꯇꯨꯝꯃꯣꯏꯅꯦ ꯅꯪꯕꯣ ꯌꯥꯔꯦ ꯃꯥ ꯑꯣ ꯐꯔꯦ ꯊꯦꯡꯈ꯭ꯔꯦꯀꯣ ꯊꯦꯡꯈ꯭ꯔꯦ ꯂꯣꯏꯁꯜꯂꯣ ꯑꯩ ꯆꯠꯂꯦ ꯁꯔ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯁꯦ ꯀꯗꯥꯏꯋꯥꯏꯗꯅꯣ ꯁꯔ ꯆꯠꯄꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯁꯨ ꯆꯠꯂꯒ ꯌꯥꯏꯐꯕꯒ ꯎꯅꯅꯤꯡꯕꯁꯨ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯄꯥꯟꯊꯣꯏꯒ ꯎꯅꯅꯤꯡꯕꯁꯨ ꯂꯩ ꯑꯗꯨꯕꯨ ꯀꯤꯁꯟ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯎꯅꯔꯁꯤ ꯁꯔ ꯀꯤꯁꯟꯒꯗꯤ ꯃꯥꯒꯗꯤ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯝꯒꯗꯣꯏꯅꯣ ꯁꯔ ꯀꯤꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯂꯩꯅꯗꯕ ꯀꯤꯁꯟ ꯃꯁꯥꯃꯛ ꯎꯅꯔꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯌꯦꯡꯅꯕ ꯇꯧꯁꯤ ꯁꯔ ꯀꯤꯁꯟꯒꯤꯗꯤ ꯃꯥꯒꯤꯗꯤ ꯀꯔꯤꯅꯣ ꯃꯃꯥꯟꯅꯕꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯀꯃꯥꯏ ꯃꯗꯨꯒꯤ ꯋꯥꯐꯝꯗꯨꯅ ꯋꯥꯐꯝ ꯑꯃꯅꯤ ꯍꯛꯊꯦꯡꯅꯅ ꯑꯃꯨꯛꯁꯨ ꯔꯤꯑꯦꯛꯁꯟ ꯈꯔ ꯌꯦꯡꯗꯕ ꯌꯥꯗꯕꯅꯤ ꯃꯔꯝꯗꯤ ꯀꯔꯤ ꯑꯅꯧꯕ ꯊꯧꯗꯣꯛ ꯊꯣꯛꯏꯒꯦ ꯍꯥꯏꯕꯗꯣ ꯑꯁ ꯆꯨꯝꯃꯤꯅꯦ ꯑꯗꯨꯕꯨꯗꯤ ꯁꯔ ꯀꯔꯤꯒꯨꯝꯕ ꯂꯞ ꯇ꯭ꯔꯥꯏꯡꯒꯜ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯑꯃꯨꯛ ꯑꯁ ꯅꯨꯡꯁꯤꯕ ꯑꯃꯅ ꯅꯨꯡꯁꯤꯕ ꯑꯃꯒꯤꯗꯃꯛ ꯀꯥꯏꯗꯣ ꯁꯔ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯃꯥꯅ ꯇꯧꯕ ꯉꯝꯗꯕꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕꯅ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯥꯡꯍꯟꯒꯦ ꯇꯥꯍꯟꯒꯦ ꯀꯥꯏꯁꯨ ꯉꯝꯃꯤ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯃꯥꯅꯦ ꯃꯗꯨꯒꯤ ꯊꯧꯗꯣꯛꯇꯨ ꯃꯔꯤ ꯂꯩꯅꯕ꯭ꯔꯥ ꯂꯩꯅꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯊꯤꯕꯅ ꯑꯩꯈꯣꯏꯅ ꯑꯃꯗ ꯀꯟꯅ ꯊꯤꯕ ꯊꯧꯗꯣꯛꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯑꯃꯅ ꯇꯧꯕ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯁꯤ ꯍꯪꯒꯥꯎꯁꯥ ꯒꯥꯔꯤ ꯀꯥꯈꯠꯂꯣ ꯐꯅꯤ ꯁꯔ ꯒꯥꯔꯤ ꯊꯧꯔꯒ ꯃꯣꯏ ꯐꯅꯤ ꯁꯔ ꯂꯞ ꯇ꯭ꯔꯥꯏꯡꯒꯜꯒ ꯑꯣꯏꯔꯝꯃꯗꯤ ꯑꯁꯦꯡꯕꯗꯤ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯕꯨ ꯀꯦꯁꯦ ꯁꯔ ꯀꯣꯛꯀ ꯄꯨꯡꯉꯥꯎ ꯉꯥꯎꯒꯤ ꯃꯣꯍꯤꯒ ꯂꯣꯏꯅ ꯃꯍꯤ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦꯗ ꯁꯔ ꯇꯧꯖꯜꯂꯨ ꯀꯃꯥꯏ ꯐꯅꯤ ꯁꯔ ꯀꯤꯁꯟ ꯅꯪꯕꯨ ꯀꯗꯥꯏꯗꯅꯣꯅꯦ ꯃꯃꯥ ꯑꯩ ꯑꯗꯩꯗ ꯂꯧ ꯈꯔ ꯂꯧꯍꯣꯟ ꯍꯨꯟꯕꯅꯤ ꯏꯁꯤꯡꯁꯦ ꯑꯃꯠꯇ ꯂꯩꯇꯗꯅ ꯃꯥꯃ ꯌꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯁꯤꯠꯄ꯭ꯔꯁꯨ ꯈꯪꯗ꯭ꯔꯤ ꯍꯣꯏ ꯃꯤꯗꯤ ꯑꯥꯗ ꯀꯦꯅꯦꯜꯗꯒꯤ ꯏꯁꯤꯡ ꯈꯔꯒ ꯀꯔꯤꯅꯣ ꯏꯟꯖꯤꯟ ꯆꯤꯡꯈꯠꯂꯒ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯅꯩꯗ ꯅꯈꯣꯏꯒꯤꯗꯨꯕꯨ ꯀꯔꯤꯃꯠꯇ ꯌꯥꯗ꯭ꯔꯕ꯭ꯔꯅꯦ ꯑꯁ ꯃꯥꯃ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯦ ꯑꯍꯥꯟꯕꯒꯤ ꯏꯁꯤꯡ ꯆꯤꯡꯕꯗꯨ ꯂꯧꯍꯣꯟ ꯍꯨꯟꯕ ꯌꯥꯅꯅꯕꯅ ꯅꯩꯕꯗ ꯑꯁ ꯊꯥꯎꯅ ꯃꯔꯣꯜ ꯑꯃ ꯇꯥꯡꯉꯤꯕ ꯕ꯭ꯂꯣꯀꯦꯠꯅꯦꯅ ꯊꯥꯎꯁꯤꯁꯨ ꯑꯗꯨꯝ ꯕ꯭ꯂꯣꯀꯦꯠ ꯌꯥꯎ ꯂꯩꯔꯦ ꯍꯦꯟꯕꯨ ꯍꯦꯟꯒꯠꯈ꯭ꯔꯕ ꯃꯃꯜ ꯍꯟꯊꯕꯩ ꯋꯥ ꯂꯩꯇꯦ ꯃꯥ ꯑꯗꯨꯅꯤꯅꯦ ꯍꯩ ꯂꯝꯗꯝꯁꯤꯗ ꯇꯧꯔꯤꯁꯦ ꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯂꯧ ꯈꯔ ꯑꯃꯨꯛ ꯐꯒꯠꯂꯦꯅ ꯇꯧꯔꯗꯤ ꯍꯥꯔ ꯑꯃꯨꯛ ꯐꯪꯉꯔꯣꯏ ꯇꯧꯗꯣꯔꯤꯁꯦ ꯂꯩꯕꯥꯛꯁꯤꯗ ꯌꯦꯡꯉꯨ ꯈꯪꯗ꯭ꯔꯦꯗ ꯃꯥꯃ ꯂꯩꯕꯥꯛꯁꯦ ꯂꯥꯟꯁꯨ ꯇꯧꯔꯤ ꯋꯥꯁꯨ ꯋꯥꯅꯔꯤ ꯑꯋꯥꯕ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯂꯧ ꯒꯥꯏꯗꯨ ꯈꯔ ꯎꯅꯗꯅ ꯁꯦꯟꯃꯤꯠꯂꯣꯟꯁꯦ ꯈꯔ ꯐꯒꯠꯂꯗꯤ ꯄꯨꯝꯅꯃꯛꯁꯦ ꯍꯤꯡꯃꯤꯟꯅꯕꯗ ꯌꯥꯒꯗꯕꯅꯤ ꯂꯧ ꯂꯩꯇꯕ ꯃꯤꯁꯨ ꯃꯤꯒꯤ ꯂꯧ ꯆꯠꯂꯒ ꯈꯨꯠꯁꯨꯃꯟ ꯐꯪꯒꯗꯧꯔꯤꯕꯅꯤꯗ ꯂꯧ ꯁꯨꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯀꯪ ꯊꯣꯛꯂꯕ ꯃꯐꯝ ꯑꯁꯤꯗ ꯀꯗꯥꯏꯗ ꯂꯧ ꯁꯨꯔꯒ ꯁꯦꯟ ꯇꯥꯜꯂꯨꯅꯤ ꯑꯁ ꯌꯥꯝꯅ ꯋꯥꯅꯔꯖꯥꯅꯤꯗ ꯃꯥꯃ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯣꯡ ꯇꯥꯔꯛꯇꯦ ꯅꯣꯡ ꯆꯨꯔꯗꯦ ꯍꯥꯏꯗꯅ ꯕꯟ ꯁꯇ꯭ꯔꯥꯏꯛ ꯇꯧꯕꯗꯤ ꯌꯥꯕ ꯅꯠꯇꯦꯗꯣ ꯕꯟ ꯁꯇ꯭ꯔꯥꯏꯛ ꯇꯧꯒꯟꯕ ꯈꯔ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯈꯔ ꯂꯩꯔꯤ ꯃꯈꯣꯏꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯔꯤꯅꯣ ꯕꯟꯁꯤꯅ ꯄꯥꯝꯈꯤꯕꯁꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯕꯟ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯕꯟ ꯕꯟ ꯇꯧꯕ ꯀꯥꯡꯕꯨꯅ ꯃꯈꯣꯏꯅ ꯕꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯊꯥꯎ ꯒ꯭ꯌꯥꯁ ꯄꯦꯇ꯭ꯔꯣꯜ ꯐꯖꯅ ꯐꯪꯍꯜꯂꯨ ꯍꯥꯏꯗꯅ ꯁꯔꯀꯥꯔꯗ ꯍꯥꯏꯌꯦꯗꯣ ꯃꯗꯨ ꯅꯤꯡꯁꯤꯡꯂꯩ ꯃꯃꯥ ꯑꯆꯨꯝꯕꯅꯤ ꯕꯟ ꯁꯨꯃꯣꯏꯅ ꯇꯧꯕ ꯃꯣꯏꯒꯤ ꯃꯐꯝꯗꯨꯗ ꯄꯣꯠ ꯆꯩ ꯇꯥꯡꯉꯦꯅ ꯃꯣꯏꯅ ꯑꯃꯨꯛ ꯕꯟ ꯇꯧꯁꯜꯂꯤ ꯑꯗꯨꯗꯤ ꯀꯔꯤꯅꯣꯕ ꯇꯧꯗꯣꯔꯤꯗꯨꯕꯨ ꯃꯥꯏꯗ ꯇꯤꯟ ꯁꯤꯠꯄ ꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯕꯗꯨ ꯅꯠꯇ꯭ꯔꯕ ꯃꯥꯃ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯩ ꯑꯥꯗ ꯀꯩꯅꯣ ꯂꯥꯛꯏꯁꯤꯗꯤ ꯍꯩ ꯄꯨꯂꯤꯁ ꯒꯥꯔꯤꯔ ꯀꯩꯅꯣꯝ ꯂꯥꯛꯏꯅꯦ ꯏꯕꯨꯡꯉꯣ ꯃꯥꯃ ꯀꯗꯥꯏꯗꯒꯤ ꯄꯨꯂꯤꯁ ꯒꯥꯔꯤꯅꯣ ꯇꯣ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯊꯧꯖꯜꯂꯦꯅꯦ ꯁꯤꯗ ꯈꯥꯝꯃꯤꯅꯦ ꯀꯔꯤ ꯂꯩꯖꯥꯠꯅꯣ ꯀꯔꯤ ꯁꯤꯕꯨ ꯏꯕꯨꯡꯉꯣ ꯑꯩ ꯆꯠꯂꯧꯔꯒꯦ ꯏꯕꯨꯡꯉꯣ ꯃꯥꯃ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯥꯃ ꯁꯣꯝ ꯀꯤꯁꯟ ꯃꯥꯅꯦ ꯁꯥꯔ ꯋꯥꯐꯝ ꯑꯃꯗ ꯁꯨꯝ ꯇꯥꯟꯅꯒꯦꯅ ꯂꯥꯛꯄꯅꯤ ꯌꯨꯝꯗ ꯆꯠꯂꯨꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯂꯝꯄꯥꯛꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯩꯕ ꯂꯧꯐꯝꯗꯨꯗ ꯏꯁꯤꯡ ꯆꯤꯡꯈꯠꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯂꯧꯍꯣꯟ ꯌꯦꯡꯍꯧꯋꯦꯅ ꯃꯤꯅ ꯇꯝꯃꯛꯄꯗꯩ ꯂꯥꯛꯄꯅꯤ ꯑꯗꯣ ꯀꯤꯁꯟ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯕ ꯁꯥꯔ ꯀꯩꯝꯇ ꯀꯥꯏꯗꯦ ꯁꯥꯔ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ ꯁꯥꯔ ꯋꯥꯔꯤ ꯄꯨꯝꯅꯃꯛꯄꯨꯗꯤ ꯍꯥꯟꯅꯗꯤ ꯈꯔꯕꯨꯗꯤ ꯈꯪꯉꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ
반토이기 마름도 와펑 크라당 sir 반토이나 kari natraga sir thodoksi yaifabana yaifaba pantoi adugi wa karim leiti pantoi soktunu lei habadi na tadi taraman tadi tares aishu nahandagi hospital chatuna anaba wai hangba ngamti madugi maramdu karigina sir madugi maram hairagadi aigi mafam sida piro yawba lakpadagi thodokto thokiban adudi nangi mafam sida piroi lai mak chali aduga yaifaba su yawi piroi sidagi hankibada nakhoi thongan sidagi nangna lepaga makhoi sidagi thokrabani nakhoi lambida ngairo gaina nangna haikibaga leibro sir kari wafam sir madugi wafam de sir akhoi gi di jingnaba haibase akhoi gi thawoi leram nangi kumbam thokpado semjan sajan na tabada yam sengna kumbado aduni khoin taningi nang warogon case ase khoi phanayam koire thigalais angang ama soktunu leiba panthoi de ki halakpa yaifaba da purakpa amuksu yaifaba de tek torokpa duga panthoi da thangna thinba thodok se kyam yam grabani adubu thodok sing si mathang mathang thokkiba singje nahak amate yaudaba adubu konbagi handaki thodok sidi nahak yaudi habadi yaro sir wafam asibu aina haribasinang lan logon nakhoi de firoi lakpudagi thodok se thokibane habasidi nang yanibra sir madudi achumani adu orabadi nakhoi gi mungdagi firoi hek thokiba matungda lambi da makhoi kanagum khanana lummaga lei habasidi sir ai madu kari metho mari leina ji parin mari leina de habadu khoi thajarage ada nang ma bu baton tori be maram si sir aina baton toro matungda noma aigi yumda yaifaba sulam hoi yaifaba nangi yumda la ene kari haiba sir mahangna ingonde yamna ching aduga mahangna haire pugi matungina tha hum leiraba matungda nakhoi ni kari gumba sengba nungsina ba mari leina bo orabadi makhoi ni yuman magi mari leina de mangonda lana khalibadu khanganu nakhoi gi damakta phanaba singe haidana sir yam usit thoi daba kariam nabagi mong da harami sir aina kari gumba sir panthoi ga mari leina ba mi moram taragadi sir aigi thamoina de khak nungairo adu bai panthoi ga mari leina de adu bu nahaka panthoi ga mari leina de haba sikishan masina na karamna propiden sir keru le kaina loina makham mipung khudi mon loin khak hojika thu sat ki ba handu nahanu musulam bida mahaka yaifaba ka su thina ki ba leiba aini yaifaba bu yumda lakpadu da harau taramna di tawje adu mahaki wangang aduna ai sumongonda khara thina dingangi maduna I panthoina sol matung da hospital da chatuna I hangba phawungam kiti aikoina khaliba sisu madun wakhan se isu hing tum da ba makai wakhan khalibani sir kari matang aibu case matang na khoi karim puthongam de haidin miyamna police na karim to bungam drisin aikoina pai ki ba case kitang thinglaba su dumak loisale haidina miyamna thajaba su dum leilim adubu aikoi gi thabak pun mak loina fail hoki informer sing sel tingaga dum to karimata aikoina pha ki ba mi proof am to puthok pungam ti khanba yaba khalaba matungda firoi na khoi da lakibani na khoi digi firoi chakhar matungda thodo se thokpani haibasida nanga mungtang unaruge khandana lakpani da sir aidi hojik so haijari thodo se aiga kari gumba matada mari leina thi hoi leinaram da badi ye adubu nahangna panthoi budi pame nungsi natra nathi wafam adudani aina yaifaba chu aina thina ngangkiba nang ingonda ngange hero sir adugi wanati sandos sir dari do bodoro pani sir kari kadai digi dari karam badari nakhoi de jangure nangi ka do kara kari lege na sum yeng mani dari ma leirame sinangini ko mani sir adugi dari do di paibigino sir kari gino dari ste kari yauge sir dari haibasidi mige aronba personal adubu tawdok sida koina nangsu yawe na chingnarabani na dari sida kari arona thup yauge ni yeng mani da wai khare di yoram sike hano nungsibi nangbu thamoi sena nungsi nangina famdadi phongdok pungamti nangna nokpa
ꯅꯪꯅ ꯉꯥꯡꯕ ꯅꯪꯅ ꯆꯠꯄ ꯅꯪꯒꯤ ꯅꯇꯧ ꯎꯕꯗ ꯅꯠꯇꯅ ꯅꯪꯅ ꯅꯦꯠꯂꯝꯕ ꯃꯥꯂꯦꯝ ꯊꯛꯁꯤꯗ ꯇꯥꯔꯤꯕ ꯅꯪꯒꯤ ꯈꯣꯡꯒꯨꯜꯁꯦ ꯃꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯅꯐꯝꯗꯗꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯩꯅ ꯀꯔꯝꯅ ꯐꯣꯡꯗꯣꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯀꯨꯞ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯤ ꯑꯩꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯋꯥꯍꯩꯁꯤꯅ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯕꯨꯗꯤ ꯑꯩꯅ ꯈꯟꯖꯗꯨꯅ ꯂꯥꯛꯀꯅꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯤꯡꯖꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯄꯥꯟꯊꯣꯏ ꯁꯤ ꯀꯩ ꯍꯥꯏꯅꯣ ꯁꯥꯔ ꯁꯤꯗꯤ ꯑꯩꯅ ꯏꯕ ꯅꯠꯇꯦ ꯑꯩꯒꯤ ꯗꯥꯏꯔꯤꯗ ꯏꯃꯥꯟꯅꯕꯁꯤꯡꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯅꯃꯥꯟꯅꯕ ꯀꯅꯥꯅꯣ ꯍꯥꯏꯔꯣꯅꯦ ꯅꯃꯥꯟꯅꯕꯗꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦꯕ ꯅꯃꯥꯟꯅꯕꯗꯨꯒꯤ ꯃꯥꯒꯤ ꯋꯥꯍꯩ ꯑꯣꯏꯔꯒꯗꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯥꯟꯊꯣꯏꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯡꯉꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯄꯥꯟꯊꯣꯏ ꯅꯨꯡꯁꯤ ꯄꯥꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯑꯃꯗꯤ ꯂꯩ ꯄꯥꯟꯊꯣꯏ ꯍꯧꯖꯤꯛ ꯊꯥ 3ꯒꯤ ꯂꯨꯍꯣꯡꯉꯤ ꯃꯁꯤ ꯅꯨꯄꯥ ꯑꯃꯠꯇꯅ ꯇꯥꯕꯗꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯗꯕ ꯃꯥꯟꯗꯦ ꯃꯔꯨꯑꯣꯏꯅ ꯋꯥꯍꯩ ꯑꯁꯤ ꯏꯔꯤꯕ ꯅꯨꯄꯥꯗꯨꯅꯗꯤ ꯄꯥꯟꯊꯣꯏ ꯊꯥ 3ꯒꯤ ꯂꯨꯍꯣꯡꯉꯤ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯔꯝ ꯑꯆꯨꯝꯕꯅꯤ ꯁꯥꯔ ꯋꯥꯐꯝ ꯑꯗꯨꯕꯨꯗꯤ ꯑꯗꯨꯕꯨ ꯁꯥꯔ ꯑꯩ ꯇꯁꯦꯡꯅ ꯍꯥꯏꯌꯨꯅꯤ ꯅꯍꯥꯛ ꯄꯥꯟꯊꯣꯏꯕꯨ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯁꯥꯔ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯉꯣꯟꯗꯁꯨ ꯇꯝꯕꯤꯒꯅꯨ ꯁꯥꯔ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯇꯝꯂꯣꯏ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯅꯍꯥꯛ ꯄꯥꯟꯊꯣꯏꯕꯨꯗꯤ ꯅꯨꯡꯁꯤꯅꯗ꯭ꯔꯥ ꯁꯥꯔ ꯑꯩꯒ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯂꯣꯏꯅꯔꯛꯄꯅꯤ ꯁ꯭ꯀꯨꯜꯒꯤ ꯃꯇꯝ ꯀꯣꯂꯦꯖꯀꯤ ꯃꯇꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯔꯛꯈꯤ ꯑꯗꯨꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯁꯥꯔ ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯤꯀꯨꯞ ꯂꯩꯈꯤ ꯑꯗꯨꯕꯨ ꯁꯥꯔ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯊꯥꯈꯤ ꯀꯔꯤꯅꯣ ꯍꯥꯏꯁꯦ ꯇꯤꯟꯁꯨ ꯇꯤꯟꯅꯔꯦ ꯂꯣꯏꯁꯨ ꯂꯣꯏꯅꯔꯦ ꯑꯗꯨꯒ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯗ ꯃꯥꯅ ꯌꯥꯔꯛꯇꯕꯒꯤ ꯋꯥꯔꯣ ꯁꯥꯔ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯩꯅ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗ ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯦꯝꯅꯕꯒꯨꯝ ꯈꯜꯂꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯦ ꯃꯍꯥꯛꯅ ꯁꯤꯔꯤꯌꯁ ꯁꯨꯡꯑꯣꯏ ꯑꯣꯏꯗꯦ ꯑꯩꯅ ꯃꯉꯣꯟꯗ ꯂꯛꯅꯕ ꯁꯥꯟꯅꯕꯒꯨꯝ ꯑꯗꯨꯝ ꯈꯜꯂꯤ ꯑꯗꯨꯕꯨ ꯁꯥꯔ ꯑꯩꯅ ꯃꯉꯣꯟꯗ ꯀꯌꯥꯔꯛ ꯀꯟꯅ ꯍꯣꯠꯅꯈꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯗꯨꯝ ꯇꯥꯔꯒ ꯑꯗꯨꯝ ꯇꯣꯛꯈꯤ ꯑꯣ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯗꯨ ꯃꯍꯥꯛꯅ ꯃꯁꯛ ꯁꯨꯡꯈꯪ ꯈꯪꯕꯤꯈꯤꯗ꯭ꯔꯦ ꯁꯤꯅꯤꯅꯦ ꯃꯥꯅꯤ ꯁꯥꯔ ꯃꯗꯨꯃꯛꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯁꯛ ꯈꯪꯕꯤꯗꯕꯗꯨꯒꯤꯗꯃꯛ ꯂꯃꯟ ꯁꯤꯡꯅꯅꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯕꯁꯤ ꯁꯥꯔ ꯋꯥꯐꯝ ꯑꯗꯨꯗꯤ ꯑꯔꯥꯟꯕꯅꯤ ꯑꯩ ꯃꯥꯕꯨ ꯎꯅꯤꯡꯈꯤ ꯊꯥ 3ꯒꯤ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯐꯤꯔꯦꯞ ꯑꯗꯨ ꯑꯩ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯩ ꯃꯥꯕꯨ ꯑꯩꯅ ꯑꯣꯏꯕ ꯐꯪꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯩ ꯋꯥꯔꯧꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯃꯍꯥꯛꯅ ꯈꯪꯈꯤꯗ꯭ꯔꯕꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯈꯤꯗ꯭ꯔꯕ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯝꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯑꯃꯗ ꯆꯠꯈꯤꯕꯗ ꯑꯩꯒꯤ ꯀꯔꯤꯁꯨ ꯄꯦꯟꯗꯕ ꯃꯉꯣꯟꯗ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯈꯜꯂꯤꯕꯁꯤ ꯁꯥꯔ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯌꯥꯏꯐꯕꯗꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯗꯨ ꯈꯛꯇꯅꯤ ꯑꯩ ꯀꯔꯤꯁꯨ ꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯁꯥꯔ ꯃꯥꯕꯨ ꯃꯤꯅ ꯂꯥꯛꯆꯕ ꯃꯥꯕꯨ ꯃꯤꯅ ꯇꯥꯊꯤꯅ ꯇꯧꯔꯕꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯝ ꯐꯥꯎꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯃꯥꯒꯤꯗꯃꯛꯇ ꯈꯜꯂꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯗꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯋꯥꯔꯤꯗꯨꯗꯤ ꯇꯥꯕꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯒꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯈꯪꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯥꯔ ꯑꯩ ꯀꯔꯤꯝꯇ ꯋꯥꯔꯧꯕ ꯂꯩꯇꯦ ꯁꯥꯔ ꯑꯩ ꯃꯥꯕꯨ ꯐꯪꯗꯦꯒ ꯑꯩ ꯁꯥꯔ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯎꯐꯨꯜ ꯃꯔꯤꯛ ꯑꯃ ꯁꯝꯅꯍꯥ ꯑꯃꯒꯤ ꯃꯔꯤꯛ ꯑꯃ ꯑꯩꯅ ꯃꯉꯣꯟꯗ ꯌꯦꯠꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯁꯥꯔ ꯑꯩ ꯈꯨꯡꯒꯪ ꯑꯁꯤꯗ ꯄꯣꯛꯄꯅꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯆꯥꯎꯕꯅꯤ ꯑꯩ ꯁꯨꯔꯒ ꯅꯣꯝꯃꯒ ꯆꯥꯖꯕ ꯂꯧꯃꯤ ꯑꯃꯒꯤ ꯃꯆꯥꯅꯤ ꯑꯩ ꯃꯗꯨꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯅꯪꯅ ꯃꯉꯣꯟꯗ ꯀꯔꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕ ꯁꯥꯔ ꯅꯣꯡꯃ ꯑꯩ ꯄꯥꯊꯣꯏ ꯑꯝꯇ ꯉꯥꯏꯈꯣ ꯁꯤ ꯑꯩꯅꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯉꯁꯤꯁꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯈꯪꯕ꯭ꯔꯥ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯌꯨꯝꯁꯀꯩꯁ ꯔꯥꯏꯠ ꯌꯨꯝꯁꯀꯩꯁ ꯇꯥꯡꯗꯤ 19
Yes, tang taranipan. Aduh di karino ning singo. Kari lem ta ning singo. Tang taranipan yung sa kesa Makar Sankranti. Ay, karino Makar Sankranti ay diba? Nati hui onda na ba kay chay ha ba do? As on thok pani. Ngasi se kay no ba niyo sin kay khang da ba? Ay khang dre ba? Kada ai de kay khang nang na dining sing bi ba nati som bi ba nati. Ngasi se ai gi ponu mini. Karino khang di ni. Ai gi karino khang di. Oh, I'm sorry. Ai de da ka. Nang adum kaw le ram. Ai ponu mini ba di sai khuding adum kaw ba adum kaw ba. Nang na ne na khoi mung da le ba hodong chi ba numit khang. Hodong du por ki ba numit loi khang. Ai gi ne ai pong numit se sikkaram kan da ta ge silang chongkang khang de ba. Adum na ta bu di ne. Nang nei se lum na sung lo de ba. Nang gi dam ta owa ba da ai ne chen chong da ma si gi ai nu khonar bu puna ma nang da ne. Ari em ba ngak tan. Ari em ba ngak tan ne ba. Adu kai da ro ge. Heng wai aina atik cha ba mi yor kan da loine ning sing alor. Aduga aina happy birthday adu haradi adum ya bana tro as yares adu siri tos adu wafam ta haige si umta taw bumuna kari wano si aina matam kuini gi mamang digi aina ningzar gala abne ngasi dine ai nangonda thamo singna inda haige nange hona bi do hodor ba hona bi gi wanati si 근데 그것도 비로소 헤 달리고 그것도 빠이기도 시 그것도 빠이기 시 케이노 답은 좀 무슨 났다나 야레스 아이나 낭무 능자로 보세 이함을 구이라 낭부 타모시는 놈시 아싱문이 나시디 하이라게 칸나 아이기 보놈이 싱하이드는 라고 시 낭수 아이부 능시나 하이로 아이 나무 능시 punchi supa thador punchi supa nang ai ga awanung ai sarok yamina den hingminas ai I love you yamale nang nauri kaino nang na dwa haidu atyam na haidu kaino ba masi angaw bo jidi panthoi asing mane ina haisi yare aswai de tawle sibu fancy dress ra ba angaw bo jidi school gi ne 펑션 gumba aduga fancy dress ta phajana yawo angawbo singmune aina nang manungsi asti yari ai chalage horene akhoi da chengchingju chadoni kupsu do ai kobi aw thamama bani aduga ne ngahaktang satlao aduna tadi chaba phangjaro ai chaluki ge nganthoi koi mayam ne loi la khane habani noi da ne kyam koi lebiar ko yam la pe noi lamje yam taleba ai chalamage panthoi aina tamoshino nungsi habasi nangna sukang kongidi panto adum bagi daraga dum to adubu aina lady mo kaiti aina din ang nungsi dana dum laikini panto aina mo dum nungsi dana laikini nangina famda fancy dress ta horoba aigi nungsi bagi aigi proposal se 망도는 내 마이 턱시는 딱 그러고서 아이기 타모이농데디 쭈두는 래 아이기 타모이농데디 가나나수 문멍아 뭐해 가나나수 도이베 따라디 낭나 판토이부 생나 눅시 해바시디 마이익생 판토이나디 서 판토이나디 미국 아마타 파와 칸키드 hojiksu khangti ai mana khangne na busoi hona khidaba koi sir jahi ke ya phagi ta duna la laba ai gi nuksiba magi mafam da di amukhana phongdok loroi aduna sir aina dari mache da sida aini isin mane mana kari gu mayum da laglaba di aina dari se adum losin duna tham adabu mahakna soktuna leire tabada magi manakta chattuna aina hanglugadabadu aina mafam adu hek chatluba matamna yai phabana ibu lana logadaba kaya marum aduna mahakna sokle tabadu da ai hangba phobungam ki makhoi gi mari mata sing thupa mafam sidal makhoi thoina awana da sarugyanati
ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯍꯪꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕꯗꯨ ꯊꯣꯏꯗꯣꯛꯄ ꯈꯨꯗꯣꯡꯊꯤꯕꯗꯤ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩ ꯍꯥꯏꯕꯗꯤ ꯇꯥꯏ ꯁꯥꯔ ꯑꯩ ꯆꯠꯇꯨꯅ ꯍꯪꯂꯕꯗꯤ ꯑꯩꯅ ꯑꯣꯏꯅꯗꯤ ꯁꯥꯔ ꯃꯗꯨꯃꯗꯤ ꯉꯝꯗ꯭ꯔꯦ ꯁꯥꯔ ꯅꯪꯅ ꯉꯥꯡꯊꯣꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗ ꯑꯆꯨꯝꯕꯒꯤ ꯃꯃꯤ ꯈꯔꯗꯤ ꯇꯥꯏ ꯋꯥꯔꯧꯕ ꯌꯥꯗꯦ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯒꯦꯅ ꯑꯩꯅ ꯊꯧꯗꯣꯛꯄꯅꯤ ꯄꯨꯂꯤꯁ ꯑꯩꯈꯣꯏꯁꯦ ꯃꯁꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯃꯥꯟꯗꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯀꯟꯕ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯊꯣꯠꯄ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯃꯔꯥ ꯂꯩꯇꯕ ꯃꯤꯕꯨ ꯃꯔꯥ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯐꯥꯕ ꯄꯨꯟꯕ ꯄꯥꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯔꯥ ꯂꯩꯅ ꯂꯩꯅ ꯂꯣꯠꯂꯤꯕ ꯈꯪꯅ ꯈꯪꯅ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯆꯤꯡꯊꯣꯛꯇꯨꯅ ꯐꯥꯕ ꯌꯥꯗꯕꯒꯤ ꯇꯥꯟꯖꯥꯗꯨꯃꯛ ꯂꯩꯇꯕ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯊꯧꯅꯤ ꯑꯩꯒꯤ ꯋꯥꯍꯩ ꯑꯩꯅ ꯑꯀꯟꯕ ꯊꯝꯈꯤꯕ ꯋꯥꯐꯝ ꯈꯔꯗꯨꯒꯤꯗꯃꯛ ꯅꯍꯥꯛ ꯋꯥꯔꯧꯕ ꯌꯥꯗꯦ ꯁꯥꯔ ꯑꯩ ꯀꯔꯤꯁꯨ ꯋꯥꯔꯧꯖꯗꯦ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯃꯍꯥꯛ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤ ꯃꯍꯥꯛ ꯉꯁꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯎꯅꯔꯨꯒꯦꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯅꯥꯅ ꯊꯣꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯁꯥꯔ ꯃꯁꯤꯕꯨ ꯑꯣꯏꯕ ꯌꯥꯕ꯭ꯔꯅꯦ ꯊꯥ ꯑꯍꯨꯝꯒꯤ ꯂꯨꯍꯣꯡꯂꯒ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯁꯤꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯁꯤꯡꯅ ꯇꯣꯜꯂꯕ ꯇꯥꯔꯕꯁꯤꯡꯗ ꯃꯤꯅꯨꯡꯁꯤꯒꯤ ꯊꯧꯖꯥꯟ ꯄꯤꯕ ꯁꯥꯔꯒ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯂꯒ ꯃꯈꯣꯏꯅ ꯂꯧꯔꯤꯕ ꯃꯈꯣꯏꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯃꯗꯨꯗ ꯄꯨꯂꯤꯁꯅ ꯐꯥꯔꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯄꯨꯂꯤꯁꯅ ꯐꯥꯕ ꯌꯥꯕꯒꯤ ꯍꯛ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯁꯥ ꯃꯁꯥꯅ ꯌꯥꯅꯔꯕꯗꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯊꯥ ꯑꯍꯨꯝꯒꯤ ꯃꯇꯨꯡꯗ ꯄꯥꯟꯊꯣꯏꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯃ ꯑꯣꯏꯒꯅꯤ ꯁꯥꯔ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯀꯔꯤꯒꯨꯝꯕ ꯁꯥꯔ ꯊꯥ ꯑꯍꯨꯝꯒꯤ ꯃꯇꯨꯡꯗ ꯄꯥꯟꯊꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯑꯣꯏꯔꯛꯂꯕ ꯄꯥꯟꯊꯣꯏꯅ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯗꯨꯅ ꯂꯩꯔꯕꯗꯤ ꯁꯥꯔ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝ ꯄꯨꯝꯅꯃꯛ ꯀꯅꯥꯅ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯀꯤꯁꯟ ꯑꯁꯥꯎꯕꯗꯤ ꯐꯥꯊꯒꯗꯕꯅꯤ ꯃꯗꯨꯗ ꯅꯍꯥꯛꯅ ꯄꯥꯟꯊꯣꯏꯒꯤꯅꯤ ꯈꯜꯂꯒ ꯅꯈꯨꯠꯇ ꯑꯥꯏꯟ ꯄꯥꯏꯒꯦ ꯈꯜꯂꯛꯂꯕꯗꯤ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯆꯤꯡꯅꯕ ꯀꯣꯛꯂꯤꯕꯁꯦ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯅꯕ ꯀꯣꯛꯂꯛꯇꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯃꯇꯝꯗ ꯁꯥꯔ ꯑꯩ ꯃꯍꯥꯛꯀꯤꯗꯃꯛ ꯃꯤ ꯍꯥꯠꯀꯗꯕ ꯅꯠꯇꯦ ꯁꯥꯔ ꯑꯗꯨꯕꯨ ꯁꯥꯔ ꯃꯍꯥꯛꯀꯤꯗꯃꯛ ꯑꯩ ꯋꯥꯗꯕꯗꯤ ꯉꯝꯗꯦ ꯆꯨꯝꯃꯤ ꯋꯥꯐꯝ ꯊꯣꯛꯏ ꯃꯍꯥꯛꯀꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯗ ꯀꯅꯥꯅꯕꯨꯗꯤ ꯅꯨꯡꯉꯥꯏꯒꯗꯒꯦ ꯐꯔꯦ ꯑꯩꯈꯣꯏꯁꯨ ꯆꯠꯅꯅꯕ ꯇꯧꯈꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯅꯈꯣꯏ ꯁꯤꯗꯒꯤ ꯆꯠꯈꯤꯕ ꯃꯇꯝꯗ ꯂꯝꯕꯤꯗ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯃꯤꯑꯣꯏ ꯈꯔ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏ ꯅꯣꯡꯃꯩꯗꯨꯁꯨ ꯑꯩꯈꯣꯏꯅ ꯔꯤꯀꯣꯚꯔ ꯇꯧꯔꯦ ꯇꯁꯦꯡꯅ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯗꯅ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯌꯥꯔꯦ ꯄꯥꯟꯊꯣꯏꯗ ꯊꯥꯡꯅ ꯊꯤꯜꯂꯤꯕ ꯃꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯁꯥꯔ ꯀꯔꯤꯒꯨꯝꯕ ꯃꯤꯑꯣꯏꯗꯨ ꯈꯪꯂꯕꯗꯤ ꯁꯥꯔ ꯃꯈꯣꯏꯕꯨ ꯂꯦꯝꯅ ꯇꯣꯛꯄꯤꯒꯅꯨ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯌꯦꯁ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯈꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯈꯤ ꯐꯅꯤ ꯁꯥꯔ ꯑꯗꯨꯗꯤ ꯁꯥꯔ ꯐꯔꯦ ꯉꯥꯛꯁꯤꯡ ꯂꯥꯛꯑꯣ ꯆꯠꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯥꯔ ꯁꯥꯔ ꯃꯥꯒꯤ ꯋꯥꯔꯤꯁꯤꯁꯨ ꯑꯃꯨꯛ ꯇꯥꯕꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯅꯦ ꯁꯥꯔ ꯅꯨꯡꯗꯤ ꯅꯨꯡꯁꯤꯖꯕꯖꯥꯠꯅꯤꯅꯦ ꯁꯥꯔ ꯑꯁꯨꯛ ꯅꯨꯡꯁꯤꯕꯁꯦ ꯑꯃꯨꯛ ꯄꯥꯟꯊꯣꯏꯅ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯑꯃꯨꯛ ꯃꯤꯔꯥꯏꯔꯒ ꯑꯃꯨꯛ ꯊꯝꯃꯝꯃꯤꯖꯥꯠꯅꯣ ꯈꯪꯗꯦꯅꯦ ꯑꯁ ꯈꯪꯗꯦꯗ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯑꯂꯨꯒꯤ ꯃꯊꯦꯟ ꯑꯄꯥꯏꯕ ꯂꯩꯆꯤꯟ ꯈꯪꯗꯦꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯀꯔꯤ ꯇꯧꯔꯤ ꯀꯃꯥꯏ ꯁꯥꯔ ꯁꯣꯝ ꯅꯥꯀꯟꯗ ꯅꯨꯡꯁꯤꯖꯕꯗꯣ ꯑꯃꯨꯛ ꯑꯃꯅ ꯑꯃꯨꯛ ꯈꯪꯕꯤꯗꯕ ꯁꯣꯝ ꯅꯥꯀꯟꯗꯅ ꯑꯃꯨꯛ ꯄꯥꯟꯊꯣꯏꯅ ꯑꯋꯥꯕ ꯇꯥꯔꯤꯕꯅꯤꯅ ꯃꯥꯒꯤ ꯊꯕꯛꯇꯨꯗ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦꯗ ꯁꯥꯔ ꯃꯗꯨꯅꯤ ꯆꯠꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯂꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯂꯨꯔꯁꯤ ꯐꯅꯤ ꯁꯥꯔ ꯆꯠꯂꯣ ꯒꯥꯔꯤ ꯊꯧꯅꯕ ꯇꯧꯁꯤ ꯐꯅꯤ ꯁꯥꯔ Lakle Inspector Tayai Lakle Inspector Tayai Uthanaba
Hanaba Kanbinaba Inspector Tayay 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 Lakle Lakle Inspector Tayay 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 Hanana Tagachari, Asigi Inspector Tayay, Listing Amaga Chanipan. Yang Kaiga Mapan Subatanko, Asigi Tanko Kamdo Wiwagi, Tabiri Basing. Ina, the Warizi Manung, the Wari Lady, Wari Mayam Tolokin and I. At the Yadam name. The episode Yambagi, Awbagi sang the way was Hunat Nati. And then Wari Mayam lay in Hijab. Tagachari, thank you so much, Mayam Support of Wiribasing. No more the listening contra, listening Nipu, the Mayam Nadum Yangbi. Mayam gi comment su kitang paje ge duga birthday gi yafa mangol mtang han bada piminasi koi donors family su oi biba happy birthday Laima Pokpam Sagen bi Datorob Laima Pokpam Thomas Yumnam Lekai Makrava Lerak many happy returns of the day Thomas koi Diamond Donors ki member ni daga Awanagi, the Sarugabiba Yumnam Lekai, Ngakraba Lerak, Hibatari. The Machana Ningol, say it around the Kutangariba. But Sinung Sambo Sunu Nadi Yaktaba, Fabaya Fabo Sunu, Tamponomaktanadi Yaktaba, and the Palembatogi Shibatoba, Tungda Faba, Momo Idena, Afabatabakato, Shanu, Nadi Yaktaba, Maising, Nusikodong, Tiba Punomating out of people with a Shanu, Haiden. Amade Sigoma Ponomina say. Nung ay na tamsang na sahi kaya pang tuk mina bang amba oirasyon. Many happy returns of the day. Happy birthday Laima Pokpam Sakenbi. Tagachari daga thank you so much. Koi Thomas na su birthday ga mari lena na Diamond TV da su kudol tambirak pa dugi da muta su hanana tagachari. Ngasigi comment section da yawiri basing mayamusu Tagachari Rosmani Yandrembam Tagachari Angobi Sorok Kaibam Angobi Karong Tagachari Goroba Kuman Tagachari si Tangkang Nungay na Takpirakpa Santi Laisram Pramo Taurem Takalambam Tombi Walifaze Takpirakpa Lucia Som Tagachari Sabir Maibam Tagachari thank you so much Hanana Kisan gi wari si so dum thok idana ko dum punsi da su man nungsi jaba dum phongdo u da dum phagi tar to ki ba si su dum no pa da dum yam to in thok po wari ni aduga nungsi pa mi ga hairo ga
yaraktabadagi adum ikai sangu hangbasu nupai punsida adum thokpa adum yauri potni aduga hairo da yaraktaba gai sijo sengna hadi nupada zum mai khuri pone ba yauri pone ni dumai tawdagi adai kangu madi nupi hairo koi hairo yarakten ani sade ga taw gai dana ngoksana ba yauri pone da anyway amore imamani tombe sem tagachari hanana indu oinam tagachari promotaurim yungkhai bam helen babli nong tagachari hanana yam nungai jai panthoi punchina kadomda mathasaida yes wari de lakidoini kara wari se dum thamoi chekhai ba kara tholakine na dumai na irage hekta yada bai batai yada ba mukhak tangka umkhak yauri ba tha hum phadringe da thodok se loi sagalam doine tha hum pharaka doine ai tha hum sana doine te episode put aduga maduda lakadori du karino ai ba done mas mangonda lakadoi ba se nungai bara wa bara karino laktoi se karino du kari gi sagalai no tungda lai ba mayam hai tare ko adu ma gi su keno do sagalai ne mi hai tare ne anyway thank you so much agondala mai ba maduga kangjam sunita tagachari hanana duga ibeman devi ningthau khong madam ibeman thank you so much tagachari hanana kai yogar no khang loi cheng khak sabir mai bam duga ima sakhi om nam senjam ibemsa tagachari Jayanta Kumar Thokchom tagachari Santi Laisramdi message yam ibire da yang ni ibi Latasna RK Indu Kundrak Pam tagachari Anau bane kurumjari yamna nungai khren takpire o anau bane takpire anau bade mayam o piyo taramna Indu Kundrak Pam thank you so much family de yobi rokpa monali tagachari pagi da basu mayam yauri chengkha ki bai dar imangobi thank you so much senjam ibemsa mitkam to udre da tare heman aurem tagachari debla thokchom haibadi tai ko do thokchom mane iri si kamai to thokchom ju leibra aina khangdabani tagachari debla thokchom iche haijaragi ipana ko biramni nako tagachari madam khuraizam memi tagachari mayamna wahangam soi hanga kane khale ngasai gi dolo haidoro boining dro lila ji loiro boi ganing dra ai madum malan baywan tokno malala kan mangoi ram to adu haidoro kanda mayamna wahang khak hangdoine ba smana ko police ta haidoge de duga ko loisan lege de na haido ine ba mayamna pami do haido line haido kan do oirakadaba do nupa dana manumak se man siline haidi thabak tu ma loira do notro adu ma haidok pa yade ba adu haidok pa yade haido wari sina ta ini hai tare ne thank you so much Daniel Sapam Norem Sanatombi amadai je am nungaina wari je sanajagin wari ibalore khanao gaise wing laur thamme ko ina base ga chalaga khanao gaise khoi dialog sanabadi am nungai bum khale kon ge insum taja khan headphone da ta kan da lum nung laur bet ko saw kan da ge mok no pi mok sa ma to jam nungai adai di pungthon khoi pungthon hai pungthon ngasai Madam NG memcha hoi ima kwa ke then gi memcha hoi moi lak pungthon to law do pungthon khar pura me yam thawai ta jabai tare pungthon yam pam je moro su bo khar ga thum moro kitang ga namaga to jing nung dang saksa thok de sa salu re ne asa ko haw di leitre haw di ima si ba ga loi ui hai tare loi mak nung si re hai tare si ko na cha ga dong ne ba sa nei nge de sa ya de bhap to oina thok sa salum ne khana ho je khon ji tak na phajan gi bai wa ni sina igi wi wa pham ni jana thank you so much sagachari ma'am ponoma santi laisram sobita soibam oja jainta
ꯑꯗꯨꯒ ꯃꯦꯗꯝ ꯑꯦꯟ ꯖꯤ ꯃꯦꯝꯆꯥ ꯑꯗꯨꯒ ꯊꯥꯡꯖꯝ ꯖꯌꯟꯇ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯖꯌꯟꯇ ꯑꯃꯁꯨ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ wari tagiji haitare thank you so much isai matam khudol tamjage aduga mayam puna rambir wangke thagachari Facebook live to su leibira mami oi tara bosu thagachari hanana Facebook to si yam lerame tok jom shama live ta tajabni phangjare thank you so much sarat maitei lagle haji songningi hapogum jargang di hayeng de thagachari Abdul Malik thank you so much Inawi Wahengbam Sana Leima Saro Devi Gita Devi Samjay Sahab Mahingbi Iqbal Qureshi thank you so much Abhi Bagidama Manoj Singh thank you so much thagachari Hobam Binata Boy Lorembam Boycha thagachari thagachari Kamala Ngom Soro Sobhas Chandra Ngom nungai je comment section da sai comment paraga positive oi mai hamji taraga yam nungai je khoi da puning da yamna puning yam thogale haitar kaim kan da khoi pa da nungai to puning han maga wai yaura di nungai te akhoi gi di thoi ni yaw dit marang marak ta mu yaw thagachari thank you so much punama pu thagachari singam tama jiten aduga Bijanti Laisram Isai matang khudol tamjarage Isai tamina se mayam ngak tang soram tang hondok jage Isai jim tang thajaraga Aduga Ti kangdre sai thawe yaba megi di thaya dramni oh later si mathara genga sigidi Waksingi ulen khanglibi aigi khunggangi leira nungshi thoirabi Waksingi ulen khanglibi aigi khunggangi leira nungshi Yenure urure mafam kodingda Laite nangumbi chamjara bining thibi Laite nangumbi chamjara bining thibi Asha khangdabi awa anathidabi momo nokcharaga penjabini aing asha khangdabi
ꯑꯅꯥꯊꯤꯗꯕꯤ ꯃꯣꯃꯣꯅꯣꯛ ꯁꯔꯥꯒ ꯄꯦꯟꯖꯕꯤꯅꯤ ꯀꯂꯛꯅꯤ ꯍꯧ ꯂꯩꯖꯗꯕꯤ ꯍꯨꯃꯥꯡꯃꯜꯅ ꯍꯤꯡꯖꯕꯤ ꯁꯨꯡꯀꯦꯀꯦꯗꯅ ꯅꯤꯡꯊꯤꯖꯕꯤ ꯊꯥꯖꯅ 이까이ꯖꯕꯤ ꯌꯦꯡꯂꯨꯔꯦ 우르래 ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯆꯝꯖꯔꯕꯤ ꯅꯤꯡꯊꯤꯕꯤ ꯂꯩꯇꯦ ꯅꯪꯒꯨꯝꯕꯤ ꯆꯝꯖꯔꯕꯤ ꯅꯤꯡꯊꯤꯕꯤ 하와이기 하와이 오이리비 낭떠니 아이기디 운시기 오이자게 아이기디 하와이기 하와이 오이리비 낭떠니 아이기디 운시기 오이자게 mapok khudingi ai tagile piyu chamjarabi aigi kungangi chanu yenglure urure mapok khudinga leite nangumbi chamjarabi ninthibi leite nangumbi chamjarabi ninthibi waksingi ulen khangibi aigi khunggamgi leira nungsi thoirabi yenglure urure mafam khudingda leite nangumbi chamjarabi ninthibi leite nangumbi chamjarabi ninthibi 하나는 타가짜리 선독자리바 90.0 MHz 란독자리바 와홍 라디오기 토럼 소셜 미디어기 플랫폼싱 अदुगा केबल नेटवर्कसिंग द अखोना विजुअलाइजेशन ओंथोलगा कॉन्जेलगी चैनल असि अमोना विजुअलाइजेशन ओंथोकजरगा यामना खुदोल तमजबनी हारिबसिदना डायमंड टीवी हाइना सुमना कवी हाना थागचरी मै आपनोमना सपोर्ट तोबिबना वारियसी मखा हयेंग अमुक थमजगे नसी दुम पुंग तरागा निथोयदगी मैमदा दुम थोगल तौजै हयेंग सु तरा निथोयदे ngमनब होनजगे थागचरी रोसमेरी चलसी हनाना यावबिरिबसिंग जेताबरेका हेमोलता यावबिरिबसिंग पुनमक आइना मिंग पाहौदबसिंग सु ताबिरिबा लुमगा ताबिरिबसिंग संध्या थागचरी कुंजे देवी पुनमक थोरम लुचिनजबगे याब लग्जरी तेजपति अयकपम ओजा जयंता थैंक यू सो मच नन थागचरी मैडम बिनोदिनी सुशीला ओक्रम बिमला कौनसम जखम बतोजम पाबगी लोइबन हारोय सुम थोग लेनी लुचिनजगे 90.0 मेगाहर्ट्ज संदोकजरीबा रेडियो चैनल असगी थोरम डायमंड टीवी की मखाता इंग्लिश मूवी मथंग मथंग अदुमक लाखिगनी हौजिकी दमक्तदी पुनमकबु लुसिनजबगे याबदु लौजरी ngasi tekta kaidana thengnaribasigum hayengsu tekta kaidana thengnaminase punamakpo mokana
ꯈꯨꯔꯨꯝꯖꯔꯤ. Wahoo Radio, Wahoo Radio, Wahoo Radio, 90.0. Shatlare kang luk kaya punlare etin pam more punamaki